International Women's Day gi thauram Manipur gi tongan ba mafam singda pak sana pangthok na khre. Nupi oibi singna male masak thokna mai pak na ba nupi sing dagi pangal thauna launa bu hotna si haina Manipur gi governor Nazma Heptullah na hai khre. Amadi government office amadi mahailoi singdagi sel khaibada chenbani haiba aina thingkraba lalholu NSNK gi lanmi ahum police commando na fare. Kurumzari Times of Manipur gi nungthil gi pau meeting tabiri basing bu BIDYAPATI myang lamna taram okjari hauzik pau sandok na pizari nupi oibi singna hiram kaya da mai pak pak khakta natana malemda laiba nupi singna pangthoki ba thabak sing yengdona hena mai pak na ba hotnaga dabani haina Manipur gi governor Nazma Heptullah hai khre waphamasi mahakna Manipur State Commission for Women's amadi State Social Welfare Department anina khusamnaraga Imphal Hotel da pangthoki ba International Women's Day gi thoram da phongdokhibani numit asi malem gi nupi singda asa ama pibada natana hotnaning ba fawhalli mahakna ngasi pangthokiba thoram asigi team think equal build smart innovate for change asi yamna chanai haiki haujeki nupi singna society asida makhoi gi thak chap manana thamba pami amadi nupi singna tawbaya balam singda su hengat lakli nupi singna lalon itik rajniti amasung lam kayada nupi gi thaudang sing hengat lakli haujeki competitive world asida chap manaba fida ama kannaba gi damakta chap manaba wakholon sung ahongba purakba mathau tai haiki mahegi mangal phanglaba hauzik matamgi nupi singna yumdagi mapan thoktuna economic status ama kanbangamle haina governor na phongdokhi chahi khudingi March ke nipan asi International Women's Day haina malem pumbada palan tawri handaksu numit asida Balance for Better haiba hiramda miyamna International Women's Day thoram pangthokpaga loinana ngasi fawba malem asida leiriba nupi kaya rom amadi masagi phangpam thokpasing phangdana leiriba adu numit asina lakpada nupi singbu thak manana thamba amadi pifam thokpasing phangbu oirasanu haibaga loinana nupi police amadi nupi politician yauna tongan balamda leiriba miyamgi thaugai puribi kayana magi oiba mot phongdoknarli. This year's theme is balance for better. Balance not only in family life, there should be a balance. There should be a balance at the workplace also. There should be balance in the boardrooms. There should be balance in business. There should be balance in sharing the wealth also. And that the first International Women's Year's message was equality. The theme was equality, peace and development. Now the same concept is over there, that until and unless there is a balance between men and women, then there will be imbalance, and imbalance doesn't work. Like the wheels of a cart, there are two wheels. They have to have balance, otherwise the cart will not move forward. The same way, if we want development, there should be a balance in life. And then when there is development, then there would be peace in the society and in the world. So on the International Women's Day, I wish a balance between men and women in every part of life, every section of life, there should be a balance. And the same I wish to the state women and national and international women. Hiram khudingmuta mangjin tharaba akoigi konai sigi isal mayam se politically yang pakanda di yamna sothana laiba rantigi saruk yaga politics jo dum saruk ya adu election na singba lepo kholo pakanda di ka bi sang siam wat pa adun masi aina khanjabada di mogi personality the education the adagi mogi activities the social mogi performance the kashwat panati na aina khalli aduna Manipur khunai gi leiriba maruina yoi singna moina tawjariba thabakse the encourage to wat pa aduga recognition pi bise wat pa na thokpa ra na khalli
अदुबो मफम मतंगी मतुंगिना अखोई सोसाइटी से दी सिविलाइज तौबा यामना कल्चर तौबा सोसाइटी वरपनिना मतम खरगी मतुंगददी सुंबा रांति की शक्ति से सुंसोई सोइदना अदि सिनरगा लैपाक ngakpada लैपाकी अदि ngakलोंदा अचौबा दायित्व अमा सुंसोई सोइदना लौरखिगनी हाइबगी थाजबदुदि क्राइम अगेंस्ट वुमेन की विक्टिम होइरिबा अदुगा सिबाइना हाटखिबा मैम सिंगजिगी विक्टिम होइरबा फैमिली मैम सिंगसिना सुंचाउ चाउखतना कोलैप्स होइरगा काइम फाव डेवलपमेंट दा कंट्रीब्यूट तौबा ngamdraga करamba मखलगी बैलेंस नोबा अखोइना पोरकदोइसि याम थिना सोथरी तो बैलेंस सोसाइटी अमा पोरकपा हाइबसे इट्स अ लॉन्ग वे टू गो याम सांगबा लंबीनि चतोइसि समापन सुपना निपानदा न्यूयॉर्क ता थोखिबा नुपी सिनमी गारमेंट वर्कर्स सिंगना मखोइगी वर्किंग कंडीशन अमदी थबकता चुनदबा खुसुमलगी मायोक्ता चथखिबा इहौ अदुबु निंगसिंगदोना बैलेंस फॉर बेटर हाइबा थीम ngasisu malemgi leibak singda international women day gi thauram pangthoknabagum ngasi lamdam asedasu tongan tongan balup singna sinduna leibak singda international women's day thauram paksana pangthokna khrei thauram ase all manipur women's voluntary association nasu let us carry the struggle forward हाइबा थीम द इंटरनेशनल वुमेन डे की थौरम जेएम हॉल द पांगथोखी थौरम असी मणिपुर स्टेट लीगल सर्विसेस अथॉरिटी हाई कोर्ट ऑफ मणिपुर ने स्पॉन्सर तौरगा ऑल मणिपुर लेडी एडवोकेट एसोसिएशन सिंधुना इम्फाल ईस्ट की मंत्रीपुर की लमलोंगई की राफाई वैली द लैबा तबिथा चिल्ड्रन होम दसु निमित थौरम असी पांगथोखी Proletarian Feminist Movement Manipur nasu sinduna All Assembly Road ta laiba Hindi Parisat tasu International Women Day gi thauram pangthokhi Border Town oiriba More amadi Ziribam dasu International Women Day gi thauram asi pangthoktuna ngasi khunaida hingliba nupi singbu ahenba sakti pibaga loinana minung sigi miyeng yengnaba yauna khana nainabagi thauram sing pangthoknakhi ing kumzali sing masamapan supna nipan da New York ta thokhiba nutpi sinmi garment worker singna makhoigi working condition amadi thabakka chunadaba khusumal gi mayokta sathakhiba ihau adubu ningsingduna balance for better haiba thim da MSU women's wing nasu international women day gi thauram pangthokre thauram अदुदा मणिपुर डिपार्टमेंट मणिपुर यूनिवर्सिटी के प्रोफेसर नाहकपम अरुणा देवीना थौरम के चीफ गेस्ट एमसू हेडक्वार्टर के सेक्रेटरी जनरल अनिल सोइबमना थौरम के प्रेसिडेंट अमकिल के एडवाइजर खांगेम्बम आनंदी एमसू की हानगी फाइनेंस सेक्रेटरी चिंगाखम प्रेमिताना थौरम गेस्ट ऑफ ऑनर अंबागी हानगी जनरल सेक्रेटरी ब्रह्मचारी मयुम सुप्रिया देवी अमदी वार्ड के सेक्रेटरी मंगसातापम सोबिताना रिसोर्स पर्सन सिंह ओइना सरुक याखी वार्ड के सेक्रेटरी मंगसातापम सोबिताना हाइखिबदा इंग कुमजाली सिंह अनिगा मरीदा सिक्योरिटी फोर्स की मियोट मिनैदा मिहात थेना हातोक पिरगा हुंदोकलमलबा थांगजम मनोरमा की मिहात अदुबु यानिंगदब फोंगदोक्तुना चाही अदुमकी जुलाई 13 नुमिता लमदम असेगी इमा तरानी थोइना मासादा मफी थोंगदना कंगलागी नोंगसुप थंगबा सनथोंगदा चथखिबा प्रोटेस्ट अदुदगी कंगलादगी असम राइफल्स लौथोखिबा अमदी इम्फाल मनुंगी असेंबली सेगमेंट टरेटगी आर्म फोर्सेस स्पेशल पावर एक्ट 1958 विड्रॉ तौखिबा असिमक लमदम असेगी नुपी ओबिसिंगी अचौबा माई पाकपा अमनी हाइना मखातान हाइखी इंटरनेशनल वुमेन्स दयापालन थौरम असगी नुंगी ओइबा वारोल पीरदुना थौरमगी रिसोर्स पर्सन ओइना सरुक याखिबी अंबागी हानगी जनरल सेक्रेटरी ब्रह्मचारी मयुम सुप्रिया देवीना नुमित असगी मांगलम चट्टा थोखिबा थौदोकसिंगी मातांगदसु वाफम कया अमा थमखी माना हलुक्तबा पुंगदी चप मानाबा अदुगुमा माना हलुक्तबदि करी मरंगी दउता माना हलोइ दोरिबनो हाइबसिगी मतंग सिदगी हौरा कांदा अखोइगी प्रोटेस्ट लाखिबने अदुगी मयाम अमा हौरपदि मथंग मथंग लाबदगी चप मानब मोंगदा अखोइ नुपी म्याम सिंसी इहौसे लाखपदगी अखोइ नुपी सिंसी चप मानब राइट से पीगदबनी हाइना लाखपदगी हौजिची पीदना हाइबदि इक्वल शेयर इक्वल राइट अखोइ मणिपुर दसु लोर ऑफ द ला कांदसु अखोइगी प्रॉपर्टी द हाइरा कांदा लौ इंखोन छंपति लेब खुदिमक आई इमा इपाना थमब मयाम सिंसे अखोइ चप मानब इक्वल शेयर फंगदबने हाइ अदो इक्वल राइट मयाम अमा फंगदबने हाइ मखाताबा पाउ पिजद्रिगिंदा ब्रेक मतंग लौजरी lamjingba jewelry na adom gi dama khwaidagi asengba sana khwaidagi ahongba sana asamalda fanganjari aikoi gi service sing di inat ki oiba design sing ready made ta fanganjari singnaningai oidraba asengba sana khaktamak pizari manung matam sana order delivery sing pizari sana asamal khwaidagi nem na logzari nomaizing numitsu adom gi service ta leizari
Ngasimak lengsinbirau Lamjingba Jewellery Private Limited, DM College Road, opposite Memsi Mall, Thangmaiban, Imphal West. Email lamjingbajewellery@gmail.com. Website www.lamjingbagoldbank.com. Contact us at 764293445 and 940-299-2391. Lamjingba Jewellery. Good quality is our priority. Admission open. Institute of Manipur Arts Imana Sinduna acting course ki damak lakriba March ki tarik mari dagi form thaba haujaragani. Art pu pamjaba thawai yauba miyoi singna makhada pijariba address amadi contact number 8974044243 amadi 7005615228. Loinana Aisham Kishore Singh Senior Film Artist Manipur Sagolban Tera Tongram Lekai Mamang Leraktagi Khambiba Yagani. Telephone number amuka ningsingjari 8974044243 amadi 7005615228. Break ki matungda pau makhata na pizari government office amadi mahailoi singdagi sel khaibada chenebani haiba aina thingkraba lalholop NSNK gi lanmi Imphal East Commando amadi Taruk Suba Assam Rifles ki apunba team amana ngarang numit yung pamatung pung baro makhairom tarakpa adwaida Imphal East ki Porompat Police Station gi manung chanba purairomba khongnang makhongdagi fare hairi pharaba miyoi sing adudi mongsangai awang laikai dagi Konthozam Opendra Singha LS ibom cha chahi ni phumanga apokpake ibobi Singha Langol Tarungdagi Self Style Lieutenant Adaho Kamai Allies Edition Allies Kisan Sahini Punitoi Apokpa Laikhidraba Asinpau Kamai Amadi Mongsangai Awang Laikai Digi Konthozam Singajit Chahini Pu Apokpa Ke Ibobi Kawi Makoi Ahungi Manungda Adaho Kamai Allies Edition Allies Kisan Hairiba Mioi Asilup Asigi Self Style Brigadier Manis Kamai Kauba Amagi Makada Tabak Taubani Makoi Ahum Asi Imphal West Talaiba Central Agricultural University Regional Institute of Organic Farming Public Health and Engineering Department at Chingba Mapam Singda Selgi Demand Contract Waki Siar Launaba Kihan Kangan Bagi Tabak Sataramba Miyoi Singni Haiba Kangbangamle Haina Police Dagi Pangba Pau Asina Hairi Makoi Ahum Dagi Mobistar Ama Aadhar Card Ama Wallet Ani Driving License Ama LYF Mobile Ama Silver Machugi Alto Car Ama Suri Cover Taure Hairi Makhataba Ain Oiba Tabak Laukat Nabagi Damak Porompat Police Ta Sinakre Hairi Bharat Laingakna Nungsiriba Asi Achauba Hindustan Amagidama Kashmir Gilam Kaktani Haiba Adu Mayak Singna Takle Haina Aina Tinkraba Lalholub Revolutionary People's Front RPF ki Secretary Publicity Ruben Kumanna Thadorako Cherol Amana Hairakli Cherol Aduna Hai Sahi Asigi February Tara Marida Kashmir gi Pulwama Lalholub Zahir Muhammad ki Mioi Amana Masama Tomta Bom Pokai Handuna CRPF ki Personal Nipu Hat Khibagi Matung Tarakpada Bharat Lairiba Kashmir Machaka Lamdam Asi Thadokuna Chen Khiba Amasung Miot Minei Kaya Chathakre Maduda Natana Social Media da Pulwama gi Thodok Aduga Mari Lainaba Wafam Phongdoktuna Nupi Phawba Yauna Mioi Kaya Faduna Zel da Thamki Adubu Laingak Asigi Luchingba Singna Wahai Ama Phawba Haide Mamai Thangda Supreme Court Yoraktuna Kashmir gi Miyambu Asoi Angam Yaudana Thadoknaba Amadi Ngak Senanaba Yathang Piraklaba Matung Adu Khaktada Bharat Laingakna Sathariba Thong Adu Kashmir Miyam gi Mayokta Natte Haiki Maram Aduna Bharat Laingakna Kashmir gi Miyam Singbu Mioi Ama Oina Nungsiba Ngamde Kashmir gi Ngamkhaibu Khudum Chanba Khaktama Khali Haina Hairakli CSIR CLRI Chennai Amadi CSIR NEIST Branch Lab Lamfelpat Anina Punya Sindona Leather Amadi Textile ki Tongan ba Pothok Singda Matam gi Matung ina Ahongba Purakpa Haiba Hiramda Chathagadaba Workshop Hagdokpa Amadi Common Textile gi Facility Center Ama Sangaba gi Thoram Ama Lamfelpat Laiba CSIR IST gi branch lab ta pangthokre senior scientist amadi professor kayana sarukya kibo workshop aduda athobe mithunglen gi oiba warol piraduna professor N Mahendrana Anoba innovative oiba wakhalon kaya sizinaduna iramdam asida puthokchariba leather amadi atai textile gi pothok singda matam gi matung ina ahongba purakna ba punna hotnaminasi workshop asigi matengna hiram asida tanba yaba knowledge su talausi haiki thok ta thoro come forward startup capital startup industry kind of come forward we will give you everything technology ki chupi ge money chupi ge hari ba management chupi ge hari ba infrastructure ki chupi ge hari ba but you don't come forward
Thorak I know Manipur very well. I have been working in this field for the last 30, 40 years. You don't come up. You don't come forward. You are suffering from one disease known as ignorance and arrogance. Ignorance and arrogance. I napan het to gumba arrogance ki aba khang ju khang da nai ba adegi amu kaim te ju khang da ba na arrogance ka ignorance ka pun kar dia ba that becomes a very dangerous disease. Amuka hana pau gi marak thatna break amatang lawzari. Ai pujisi kamai to diu ka habido am awaba man ki koi gi. Ngasisu manaba khunai ekhoi gi marak ta leitri. Wahai khaktamak ngairi. Aikhoisu miyoiba ama oina manaba khunai manaba mityeng amada hingba pami. Nupi oibi singna aina tauba ngamloi haiba wakhalon thadoklasi. Nupi khudingmak masagi kholau leijai masana masagi punsi khongchat semjaba ngamlibani. Selna pangal oijarabasu nupi yaudana Saukhat Kongthang, Tangdu Laitaba, Kunai Ohenba Ngamloi. International Women's Day na lakpada, Akiba, Ninghanaba Laitana, Kunai gi Minok Maisha, Akang Kan na Mayok Nasi. Break ki matung taram na okchari amadi pau makhata na pizari handakta Assam da sengdaba yu thakpagi thodok ta miyoi kya sikraba tungda Assam government na Pune da based of National Chemical Laboratory NCL na sel yamna changdana sengdaba yu thidok na ba potlam sem na ba hotnaragani haiki project asigi matang da ngarang state asigi excise department ki makok thongba kaya yauna NCL gi scientist singa unadona waris sanaki Ayan bayu thaklu bagi Assam ki Golaghat amasung Zora district miyoi chama ga yankai hena sikhi Council of Scientific and Industrial Research ki maru eba laboratory ama oiriba NCL sina action plan ama semlagani amasung project ki akupa warol sing tha taruk ki manungda puthok-lagani haiki Awang nangpok lamdam singi miyoi amasung sahar sing kuina awaba mayok na rakiba asi smart city projects asina chawkhat mayol da purak lagani haina Prime Minister Narendra Modi na haikre Prime Minister na New Delhi dagi video conference ki kuthang da Arunachal Pradesh Sikkim amasung Tripura ge city manga da smart city project ki makada integrated Control Centers ICCC gi urep uyung tamki project asigi makada awang nongpoki city tara da lupa crore listing tara manga changna project samnga paikhat lagani city sing asigi khudong sada bakaya sing adu listing ni tara ma panatraga listing ni ga kun fawda loisina na papandam thamli ngasi phongki ba pause sing moroi ba pausing amuktang punna khangminasi Sangai Express, Chief Minister na Civil Service ke Scholarship Scheme hogokre. ST demand pung kontragi total shutdown kaukre. Export sing na ID ama diffuse tokre. Mikhal gi sem saduna leinava ECI na khangalakre. Pokna form, Mikhal nakshilakpa yengduna government ke thavak loba lep nava warep lokre. Civil Services Scholarship Scheme launch tokre. Se leijadava talent leiva mahiroi singsu IAS exam thaba ngamlagani. Chief Minister, International Women's Day, Korkom gi Paukjelda Nupi Singbu Awang Bathakta Ikai Khumnaba Ulakli. ST demand, State na recommendation thadabadagi STDCM na General Strike Kokre. ST demand gi Chingnaba Koknaba Warisasi, PMC. Huyen Lan Pau, International Women's Day Gamari Lenena, Session Judge Senapati na Nupi Sing the Pirakpa Paukjel. Nupi Singi defending power lay, Mina advantage low hitanava section Gadavani. Noktuneswari. Cabinet mifumna thavak lawba amasung promotion piba lep na ba warep na kre. Miyam na lawkiba warep matungina General Strike tawragani STDCM. Police ki ASI Satret Gataret SI da promotion pi kre. Ishel Express. Civil Service Experience singidamak Chief Minister gi Scholarship Scheme hogokre. Civil Services mayok na ba pamba lairaba mahiroi singda Chief Minister gi Scholarship Scheme asina kana halagani. Chief Minister. Chief Minister Biren gi Ministry Lok Sabha Mikhal mamangda hongdok hongjin tawbagi wa leitri. Mikhal naksilakpaga loinena mirep oiningba sing masa panare.
mara laibasing serak pigadabani. Malemda ising nungsit onarapagi singnaba mayuknage hairabadi punna thengnaminaba tangai fade. Sana laibak Lok Sabha election gi matam March 12 fawbuda lauthokani. Commission Hojik leiriba 13 suba Lok Sabha gi matam June 3 da loiragani. Nauna thabak lawbagi proposal sing cabinet na yakhidre. College mari lokshin bagi wafam atopa mifam amada khanaragani. Naharol gi thaudang Chief Minister's Scholarship Scheme for Civil Services Coaching launch tawkre. Sel puthokpa ngamdaba competitive exam yawningba maheroi singi yenglaga scheme asi launch tawbani. Chief Minister Lok Sabha Mikhal yenglaga thabak lawba amasung promotion pibagi thabak lepnaba cabinet na warip lawkre. STDCM na pungkuntragi general strike lawthokre. Sky Hospital na heart naraba angang kaya layengduna fanba ngamle. High Court na Lilong Municipal Council ge thabak lawbada athingba thamle. Iraibak angang singasi tunggilan ni piklingaidagi semhogdana sauraba matamda semba oithokloi. Lupa crore ama henba Chief Minister Scholarship Scheme hogdokre. Civil Services Parikya thaningba singi manglan mangphauna halagani. Pungkuntragi total shutdown. Aroibada maroiba pau amok hana pizari. International Women's Day ki thauram Manipur ki tongan ba mafam singda paksana pangthoknakre. Nupi oibi singna malay masak thokna mai pakna ba nupi singdagi pangal thauna lawna bu hotna si haina Manipur ki governor Nazma Heptullah na haikre. Amadi government office amadi mahailoi singdagi sel khaibada chenbani haiba aina thingkraba lalholu NSNK gi lanmi ahum police commando na fare. Hojikidi Times of Manipur na pizaba nungtil gi pau matang sa loisinjare ahenba pau ga loinana numidang pung mapal da muk phangbigani.